Kuki Zo sing Delhi da khongjang changsinduna Prime Minister separate administration demand tawkhre. Mitai na khulingba popular government semba yaroi KSO. Delhi da lariba Kuki Zo sing nga si Delhi gi Jantar Mantar da separate administration demand tawduna khongjang changsingkibuga loidana Prime Minister da member na bisinkre. Popular government is forced justice. Separate administration is true justice habit theme da Kuki Student Organization KSO Delhi and NCR na sinduna ngasi nungthul pung ani dagi nungthul pung mga phawba Delhi gi Jantar Mantar Manipur da Kuki Zo miyam gi oiba separate administration demand tawbaga loidana Manipur da mitai na dominate tawba popular government ma sembagi mayok khongjang changskre ngasi gi khongjang adu da Delhi da mahai tamduna leiriba madi atai thabak tawduna leiriba Kuki Zo gi nupi nupa kya na saruk yaki khongjang asida saruk yaki bising na Manipur da popular government ma sembana asumba well phang ngamrai asumba well di Kuki Zo gi oiba separate administration ama leiba khaktan oigani haba kholaw modi placard sing sijanaki tungda demand nipan yawba memorandum amasu prime minister da pisinki Prime Minister da pisinkiba memorandum aduda taliba demand singdi May English ngani ga kungo humdoidigi Kuki Zo miyam gi mathakta miot minai sa thariba kya sigi matangda thigatpaga loidana rule of law lei have miyam da thajahnaba akhanaba quasi judicial natragana quasi judicial mechanism ama establish tawgadabani Kuki Zo gi oiba separate administration ama masagi legislation leijaba union territory amagi mawong pigadabani Manipur sab-saba political solution ama laktriba phawba leiriba PR lenga si adumak lehengadabani masi natana majoritarian structure amagi makhada lengak lehenba yaroi Kuki Zo gi lanjenariba IDP singda matik saba compensation pibaga loidana relief camp da leiriba nupi amasu mahiroi singi akhanaba thawrang lakhotgadabani loidana Kuki Zo amasu mitaina khundariba mafam singi marakta leiriba buffer zone sing ningthina maintain tawgadabani haba demand sing asini KSO Delhi and NCR gi president Pauza Khugui no Kuyek Pidno Prime Minister Pisinkiva memorandum aduna Manipur gi crisis asi regional natragan ethnic issue na tema sidi Republic da Moreh amasum constitutional oina singnabani haba wafam spali loinana sahi ani helaglaba matam si phawba Manipur khundari ba Kuki Zo miyam gi mathak da atamnana mihat mi punsa thabaga loinana yum kai search kya mai thawi gi thawongna aki tuzungba poktuna ngasi phawba masagi mayum thadokuna lanjena duna miyoi lising kya hingi majority oiriba mitai na khulingba Manipur lenga ki makhada Kuki Zo miyamna makhatana leiba amadi mitai ga punna hingmina ba habisu oithokloi maram asna Kuki Zo miyam gi oiba masagi legislature leijaba separate administration union territory ama leiba habisina matam supi gi oiba furup kangluk ki marak nungsi chanana lemina ba oithokani amadi Kuki Zo miyamna tangdu leitana hingma ngamgani haina su Prime Minister gi puning singshili Moreh da yum tararum maina sakre Technopole district ki Moreh police station konba Moreh 1 number 5 Muslim basti me lekai da ngasi ayuk pung 13 rom taba matamda yum tararum maina tumna sakre hari pau sinai ngasi ayuk pung 13 rom taba da Indo-Myanmar border pillar number 79 ga nakna leiribi Indo-Myanmar gate number 2 gi manakta leiba Muslim lekai da thokiba mai sakpagi thawdo da haujuk phawbi oina aso apan yawbagi pau amadi Lanthum kayam maina sakri have a subsan report kamgamri. May sakpigi pau hek pangmaga Manipur Fire Service ki Moreh Substation Police Commando amadi Assam Rifles ki personal singlaktuna laikai miyam guloina may edu muthanaba akanba thabak satakhi. Masigi mathakta yumthangnariba Myanmar gi Tammu town manungda leiba Myanmar Fire Service ki team amasu border lansilaktuna may muthatpigi thaba adu saru yakhi. May ado hauju phawgi oina karidagi haurakpano haiba sapsana khangdrabasu short circuit gi haurakpo iramba yai haina singnari thawdo osira yumgi polam amadi yonaba thamba poche kya su maina sakpari yaukre hari adubo hauju phawgi oina mai sakpigi thawdo osida lupa kaya gi lanthum ama anta thokrabagi haiba khangdri thawdo osigi matangna Moreh police na su case ama lakhotkhre hari Khunda minariba community masiel gi marakta nungsi channa lamina bagi damak saitu gi MLA na sinduna apun mami phamkhri lamda masida khunda minariba
Kangrup Masilgi Marak Nungsi Channa Ingminanabagidamaka Saitu ACki MLA Haukolet Kepzen Mahaki Poknapam Lamdam Oedibu Sadar Hills Kangpopi Districtki Henbungda Community Singi Meeting Pangtokre Meeting adu Rongmai Naga Village ki Lusingwasing amasung Sadar Hills Sip Association ki Lusingwasing apuna Paminaduna Community Singi Marakta Lainari Basayetnabamadi Nungainadaba Sing Pongdoknaduna Tungkoina Nungsi Channa Laminanaba Pangtokpa Mifam Amani Hadi Ngasigi Mifam adu Maruoina Singkhol area ki sip singamasum chairman sing Siang Mai Namkau Siang Mai Lamdai Lumgang Lamsing Namthangjang Thonglong Patu Thongsinglong Phawdaijang amasum Wainem Kulgi chairman sing Sarukyaki Ngasigi Mifam adu political social natragana communal agents sing yumpam oiti Mifam adu amana amabu ikai khumnaba mating pangnaba madi Nungsi Channa leminanabagi agendas maru oina khanakibani Mifam adu wa ngangladun MLA Haukolet Kepgen Phungdokhibada Hausuk Manipur gi luraba tanpham asida khunda minariba community singi marakta Nungsi Channa leiduna zakot tharang ki lambi da mai unsin batangai fadi peace amasum harmony asi community singi oina constituency sidanatana Manipur pumba sakotpagi foundation am oiri Maram asna community singi marakta wakhal tanaba madi sakot minaba tangai fadi meeting asibu mai pakna pangthokpagi damak Rongmai Naga Village singi thawmi singa madi Sadar Hills Sip Association ki maikai digi sili langni bising busu thagatpa phungtokhibaga loinana asigumba mifam asina amaga tatok tasin tawduna spirit of coexistence amasung brotherhood ki wakhalon asi Saitu Assembly constituency mapung phana thamba ngamba oiresanu haina phungtokhi hari Loisalakpo ina to papaw mana Taliban na Pakistan na turel gi ising thingadawri India na industry ti suspend dawraba matung Taliban na Pakistan na turel gi ising thingadawri Handak ta Pahalgam terror attack ki matung India na Pakistan ga mari lainaba Indus Water Treaty ru suspend dawraba matung Pakistan essentially ba maru e turel gi matakta Afghanistan da lengak leidiba lengak pari ba Taliban singi makai digi dam sing sajindun ising gi sanga do hantan gadawri Afghanistan ki Information Ministry ki makai digi phongdorakpada Taliban ki Supreme Leader Maulawa Habitullah Akham-Zadan athuba matamda dam sing adu sanaba khangalakre suwairi wafam adu social media post confirm tawraduna Supreme Leader adu gi makai digi Ministry of Water and Energy da khudakti gi leba adu leiba company singa tanaduna dam saba haunaba khangalakhi hari Loinana khongthang asi sayol khargi mamangna Afghanistan amasung Pakistan ani ki marakta yamna tianba matamda misimina ka hena thokiba khut thonabigi thawdo adugi matungda lakhibani adubu China na negotiator oiraga nomai kapna bigi thawdokti makhata na thokidabani hain spouse na makhata na phongdorakli duga tendana sumna miyamna thamjagi haujukuina di miyam pause matanga se lusinjarage amasung makhata ba anauba update miyam puna ngamina saina channel sigi maikei digi myang phamda makhata na thamjari makhata ba anauba update miyam puna ngamina si